𝐼𝐻𝐃 MLA ama oirambata natana minister gi fam pairam laba Tongbram Mangi Babuna ngarang ikhang khanghaudana masagi anaba amadagi laikidabada Manipur Pradesh Congress Committee MPCC na awaba phongdokpagi thauram ama ngasi Congress Bhavan da hanigi Chief Minister amasung CLP leader o ibobina luchingduna party asigi makok thongba luchingba singyauna pangthokre Laikidraba Congress luchingba asigi thawai yaudra hakchang Congress Bhavan da puraktuna party asigi luchingba sing amadi workers sing na laikatuna ikai khumna boidki Tongbram Mangi Babu Kumjal Singma Chamapan Nifunipangi February Thada Moirang Kuno Mamang Lekai de Leba Tongbram Biragi Machanupa Oina Taibang da Kongdaraki Mahak Salam Ningol Manitolga Yumba Lambida Kongda Minadna Machanupa Ani Amadi Machanupi Ahum Leide Kumjal Singma Chamapan Marfutara Mangada Janata Dal United ki ticket Fangduna Taruk Suba Manipur Legislative Assembly da 𝐼𝐻𝐃 mirep oiduna bot karaba matung Kumjal Singma Chamapan Marfutara Tarukta JDU Thadukna Indian National Congress ta Changduna State Planning Board ki Deputy Chairman oina thabak purami Lisingama Chamapan Marfutara Tareta Art and Culture ge Minister oiduna miyam gi thabak thauram kaya Chokthaba leitana tauramkhi hairi Tongbram Mangi Babuna ikhang khanghaudana laikidaba siga mari leinana CLP leader Okram Ibobina phongdarakpada 𝐼𝐻𝐃 da kyarak mai pakpada natana minister amasu oiramlaba Mangi Babu na laikidabada Congress Party gi maikaidagi angamba laisu katpa phangzaba si party asigi laibak phabani Congress Party bu yamna nungsijabata natana party asigi yaifana ba hotnaramba misak asina laikidabada party asigi achoba ahoba amadi lehauragani Party da thawai yauba lamdam asigi asengba leibak ningba misak amani mahakna ningzaramba sing adu Congress Party na pangthoktuna mahakna chatlamba lambida chatna bahotnagani hainaso ibobina phongdokhi Ikang khanghaudana thanga assembly constituency da natana state asigi maruoiba asauba thodang lawiduna cabinet minister hobo obiramaba akoina Oja Mangi Babu haina khangnaba Tongbram Oja Mangi Babu na ngasi ikhang khanghaudana laikidabada akoi Congress Party gi haibatare akoi mayam pumnamakna magi mafamda aroiba bidai pidna angamba leimanam tawrsu haimanam tawsu katsaba phangbusi koi party karmi khudingmakidi laibak phabani haidana ai sumaina thamjage aduga koi Oja Mangi Babu se yamna dedicated oiba yamna party bu nungsijaba maru oiba worker ama koi maraktagi laikidabase koi yamna laibak thibani mangna pibiramba contribution mayam singdo koi matam punamakta kaubol leiroi magna pamjaramba ningjaramba aduga magna party gi damda kathok piramba singadu koi congress ki worker amoina koi punamakna hotnaminaba darka oi haina ai sumaina thamjari